Mapana Singeibakna Kanbada Macha Leikhidre Imphal August 13 Mapa Macha Ningai Sangdana Duna Kanarakpadagi Apokpa Mapana Saubadagi Singeibakna Kanbada Machanupa Soktuna Porompat ki Jenims Hospital da Laikannanaba Pukhalakpagi Lambida Leikhidre Hairi Thaudoasing asi nungthil Pachoi Police Station gi manung chanba konthau jam mamang nikai da le thokibani Leikhidre machanupa adugi mamingna Naurem Universe sahi taraga taruk Apokpa N Rajen Kawi Police ki pauna hai thokdok thokfam dagi police na dairaba Singeibak ama phangba ngamle Apokpa mapa adudi lotkhre hairi Asiba haksang adu police na rims ki mokta puraklaga postmortem taukhre hairi Thaudo adugi matangda Pachoi police na case ama lokhatpaga loinana makha tana thijin humjin bagi thabak chathakre